की volunteers in the UP. Masiga iroinana, Nasigi chief guest will be the Commissioner by Deputy Commissioner Imphal Isna, Diliba Miamda, Kundra Suba, Republic Day Celebration 2019 Gamari Lenana, Warol Karapibinaba. Lebak, Bharat, India Sinma Thungna, Ngasi, Po, Ahakna, District Administration gi Maikei Dagi, best wishes, Yaipa Pounzel, Amasung, warm greetings, Pizeri. Ngasi Equena celebrate Tauriba Sigumba, Humputara Chuba, Republic Day Asi, Koigi, Lebak Asigi, Bharat ki, Sangbidan, Indian Constitution asina yamna mapung fana chalaiba horakpa haibadi koigi Indian Constitution asigi the yauriba provisions sing asi fully adopted tauna satnaba numit adugumba 26 January 1950 dagi ihan hana Republic Day celebrate tauba horaga asume mathang jatharakpana ngasi sigumba humputara chuba 78 Republic Day celebration asi ekoi punna pangthok mina dagi hena phajana satpagi mohta government school na hena phajana satna private school sina government school gi makoi gi level si yobangam dabagi adugumba adu tongan ba mong amada mayok na ba thengnaje aduna koi gi aduda natana koi gi uruf and koi kairao assembly constituency gi makhada leiba urup ki area da su afaba government school Thongju assembly constituency ki makhada su akoi gi government school afaba mayam ama handak ki akoi haukhriba sahi ani hum sida thengnaje aina ngasi amatang thamjaning bana koi gi lamlong higher secondary school da koi gi hairiba government school asida mamangi SLC exam gi result ta aina ningsing zabada hairiba koi gi meritorious student satra asi Takching Tabam KK Sarma, Hariba Satra Asina, Kogi all Manipur Gedugumba exam gi result position lepangam dragasu, government school mayam maraktagi mana highest scorer oidana, Adugumba Achoba record Amasu Tambangam ki. Makata Rakpada Kogi Imphal District Hakselgi Lamda, health ki sector da,
yengba matamdasu akoigi Imphal East District ta leiriba akoigi Community Health Center, Upper Primary Health Center amasung Primary Health Center singsida 24/7 government gi makhada service delivery pinabada han mamangi sahi kayada akoigi staff leitabagi manpower watpana maram oiduna akoigi department official singda khudong sadaba kaya thengnagibadu adu handak ikui kuidana manpower kaya staff kaya hapirakpana maram oiduna hairiba 24/7 si ayamba health center singchida Imphal East District ta hujik leidana koi service si phajana piba ngammi haibagi pausimasu aina phangzai aduga akoigi health ki sector da akoigi district AIDS control officer na handak pangthokkiba World AIDS Day gi numitta akoigi appreciation certificate ama best district AIDS control officer gi manasu phangi masisu akoigi district ki oina yamna chauthok saningai ni aduga health ki lamsida hujik Manipur sarkar na akoigi district khudimakta akoigi yamna achauba mieng thambidana praja gi damakta yenglaga akoi implement tauba haujakiba mamangi akoigi last statehood day numita launch taukiba adugumba chief minister gi haksengi tengbang Imphal East District asidasu yamna mai pakna hujik sathabagi mamidu akoi tarang na uba phangzai aduna akoi hairiba akoigi chief minister gi haksel gi tengbang asida maruina akoigi sigumba state economic caste census ta adagi laibak thiraba akoigi mapuroiba leijadraba widow akoi lukhrabi sing adagi mayamga miman naba ngamjadaba differently able person amasung akoigi AAY gi card holder sing asida khudong saba singsi piragasu karigumba hairiba khudong saba sing asi haktengnana akoigi leitragasu karigumba akoigi ana ek yorokpa matamda magi family gi condition dugi magi genuineness to this deputy commissioner gi level da koina masi field verification chacharaga duly verified tauraga adugumba beneficiary singdusu hairiba category dugi leiriba singdugi mathakta akoina khudong saba si piri aina yengsaba matamda hairiba chief minister gi haksel gi tengbang da Imphal East District ta akoigi leiriba application si akoina phangjaba si 4539 ne adugi manungda akoigi due verification taujaraga huji phawda akoina card issue taujari si 1674 aduga akoigi lemoriba singdugi marakta phawda akoigi 135 samaga kuntra manga si